ꯑꯍꯥꯟꯕꯗ KNU ꯃꯨꯊ꯭ꯔꯣ ꯗꯤꯁꯇ꯭ꯔꯤꯛꯇ ꯕꯨꯊꯣ ꯇꯣꯞ ꯃꯥꯃꯨ ꯚꯤꯂꯦꯖꯇ ꯖꯨꯟꯇꯥꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯄꯗ ꯆꯍꯤ 4 ꯈꯛꯇꯪ ꯉꯥꯏꯔꯤꯕ ꯑꯃ ꯂꯣꯏꯅꯅ ꯃꯤꯑꯣꯏ 12 ꯑꯃꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12 ꯑꯁꯣꯛ ꯑꯄꯟ ꯑꯁꯤꯌꯥꯅ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯝ ꯀꯟꯅꯅꯕ ꯋꯥꯈꯜꯂꯣꯟꯗ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏꯒꯤ ꯈꯨꯟꯖꯥ ꯈꯔꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯍꯧꯔꯦ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯅꯨꯄꯨꯔꯅ ꯁꯤꯟꯗꯨꯅ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯐꯝ ꯑꯣꯏꯈꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯨꯔꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 4ꯒꯤ ꯌꯨꯝꯊꯣꯡ 10 ꯉꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯍꯧꯔꯦ ꯂꯟꯖꯦꯟꯅꯔꯨꯕ IDPꯁꯤꯡꯅ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤ ꯃꯩꯇꯩꯒꯤ ꯂꯝ ꯀꯟꯅꯕꯅꯤ ꯍꯥꯏꯅ ꯇꯨꯔꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯆꯅꯝ ꯁꯅꯥꯍꯟꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯅꯥꯍꯟꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇꯨꯔꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤ ꯋꯥꯔꯗ 6 ꯂꯩ ꯌꯨꯝꯊꯣꯡ 2,900 ꯑꯃꯗꯤ ꯄꯣꯄꯨꯂꯦꯁꯟꯅ 3,900 ꯂꯣꯝ ꯂꯩ ꯍꯥꯏꯔꯤꯕ ꯋꯥꯔꯗ 6 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯗ ꯅꯝꯕꯔ 5 ꯇꯨꯔꯕꯨꯡ ꯒꯣꯕꯤꯟꯄꯨꯔ ꯑꯃꯗꯤ ꯋꯥꯔꯗ ꯅꯝꯕꯔ 6 ꯋꯥꯏꯈꯨꯔꯣꯛ ꯑꯃꯗꯤ ꯇꯨꯔꯕꯨꯡ ꯕꯪꯂꯥꯗꯤ ꯃꯩꯇꯩ ꯑꯃꯠꯇ ꯈꯨꯡꯒꯨꯜ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯩꯇꯩꯒꯤ ꯂꯝ ꯀꯌꯥ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯁꯥꯖꯤꯟꯕ ꯀꯌꯥ ꯌꯥꯎꯔꯤ ꯍꯤꯔꯝꯁꯤꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯆꯪꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯂꯝ ꯀꯌꯥ ꯂꯧꯁꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯖꯤꯟꯗꯨꯅ ꯂꯩꯁꯤꯜꯂꯛꯄ ꯑꯁꯤ ꯎꯕꯗꯒꯤ ꯉꯁꯤ ꯂꯩꯉꯥꯛꯅ ꯁꯤꯜꯂꯛꯄ ꯊꯧꯁꯤꯜ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯝ ꯀꯟꯖꯅꯕ ꯆꯪꯂꯛꯄꯅ ꯑꯌꯥꯝꯕꯅꯤ ꯃꯔꯝꯗꯤ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯅꯕ ꯆꯪꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯪꯂꯛꯄ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯃꯔꯝꯗꯤ ꯂꯩꯉꯥꯛꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯄꯤꯔꯒ ꯆꯪꯂꯛꯄ ꯅꯠꯇꯦ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯗꯨꯅ ꯑꯋꯥꯕ ꯈꯪꯂꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯉꯁꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯍꯧꯔꯛꯄ ꯑꯁꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯉꯥꯛ ꯁꯦꯜꯍꯟꯒꯅꯤ ꯍꯥꯏꯔꯕꯁꯨ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯉꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ADM ꯇꯣꯏꯖꯝ ꯑꯣꯄꯦꯟꯗ꯭ꯔꯣ SDO ꯃꯣꯏꯔꯥꯡ CA ꯁꯣꯃꯦꯟꯗ꯭ꯔꯣꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ ADM ꯇꯣꯏꯖꯝ ꯑꯣꯄꯦꯟꯗ꯭ꯔꯣꯅ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 4 ꯃꯥꯡꯂꯦꯠ ꯂꯝꯄꯥꯛꯇꯒꯤ ꯍꯥꯏꯔꯤꯕ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯂꯝꯊꯥꯔꯕ ꯇꯨꯡꯗ IDPꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯉꯁꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯑꯁꯤꯗ ꯌꯨꯝꯊꯣꯡꯒꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯂꯨꯄꯥ 90,000 ꯀꯥꯞꯂꯤꯕꯁꯤ ꯃꯈꯣꯏꯅ ꯌꯨꯝ ꯆꯪꯕꯗ ꯁꯤꯖꯤꯟꯅꯅꯕꯅꯤ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯖꯤꯑꯣꯇꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯕ ꯇꯨꯡꯗ ꯂꯨꯄꯥ 35,000 ꯀꯥꯞꯀꯗꯕꯅꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯗ ꯅꯣꯡꯃꯒꯤ ꯂꯨꯄꯥ 43 ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯂꯛꯄꯗꯨ ꯃꯊꯪ ꯆꯍꯤ ꯃꯥꯔꯆ ꯐꯥꯎꯕ ꯆꯪꯂꯛꯀꯅꯤ ꯍꯥꯏꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯕꯤꯁꯅꯨꯄꯨꯔꯒꯤ DC ꯄꯨꯖꯥ ꯑꯦꯂꯥꯡꯕꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯃꯔꯥꯝ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯃꯔꯥꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯋꯥꯔꯣꯏꯁꯤꯡꯒꯤ ꯌꯨꯝ 64ꯒꯤ IDP 283 ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 4ꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔꯗ ꯆꯠꯇꯅꯕ ꯍꯥꯏꯅꯔꯤꯉꯩꯗ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯇꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯤ BJPꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯀꯧꯕ ꯃꯤꯐꯝ ꯑꯃꯗ ꯉꯔꯥꯡ ꯀꯨꯀꯤꯖꯧꯒꯤ MLA 3ꯅ ꯃꯩꯇꯩ MLAꯁꯤꯡꯒ ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨ KHRC Kuki Human Rights Councilna ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯀꯨꯀꯤꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯐꯣꯡꯗꯣꯛꯈ꯭ꯔꯦ KHRCꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯀꯩꯗꯧꯉꯩꯗ ꯁꯔꯨꯛ ꯌꯥꯔꯣꯏ KHRCꯒꯤ ꯗꯤꯃꯥꯟꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯤ ꯗꯤꯃꯥꯟ ꯑꯁꯤ MLAꯁꯤꯡꯅ ꯅꯥꯊꯩꯕ ꯌꯥꯔꯣꯏ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯆꯕ ꯉꯝꯗꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯄꯥꯋꯔ ꯌꯦꯟꯅꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯀꯨꯀꯤꯒꯤ ꯔꯥꯏꯠ ꯕꯣꯗꯤ ꯑꯁꯤꯅ ꯍꯥꯏꯔꯤ BJPꯒꯤ ꯀꯨꯀꯤ MLA 3ꯅ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯤ ꯃꯈꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯄꯤꯁ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯥꯊꯩꯗꯨꯅ ꯊꯝꯂꯝꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ MLAꯁꯤꯡꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯣꯏꯗ꯭ꯔꯤ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯂꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯤꯔꯝ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯃꯤꯌꯥꯝꯅ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤ MLA 10ꯅ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯗꯨꯗꯤ ꯊꯦꯡꯊꯗ꯭ꯔꯤꯉꯩꯗ ꯀꯨꯀꯤ MLAꯁꯤꯡꯅ ꯈꯨꯗꯛꯇ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯀꯨꯀꯤꯒꯤ BJP MLAꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯀꯤ ꯐꯜ ꯃꯁꯥꯅ ꯌꯥꯖꯒꯗꯕꯅꯤ ꯃꯈꯣꯏꯅ ꯄꯥꯋꯔꯒꯤ ꯋꯥꯐꯝ ꯊꯥꯗꯣꯛꯂꯒ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯐꯝꯁꯨ KHRCꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯊꯝꯂꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯒꯦ ꯍꯥꯏꯕꯗ ꯐꯪꯂꯛꯈꯤꯗꯕꯗꯨ ꯀꯧꯔꯛꯂꯕꯅꯤꯅ ꯄꯨꯟꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ
Manipura thokliba kangloki irang sahi ahum mapung phajilakadori irang asigi waroisin state na purakpa ngamdabadagi central government na popular government gi mahut president rule thamlakhibadagi MLA sing leibigi wantu leitri miyamna popular government pamlabus MLA sing gi marakta lusingba munnabigi wathokna makhoi masel gi marakta Gropism naiba amati lusingbu oiningu MLA sing masing yamna leibadagi lengak hanjinhanba ngamdabigi maramoiri nakalamaramda BJP gi MLA sing gi marakta khutpu naina Delhi da leiba makhoi gi high command unanaba KM tawba amati KM da yawdaba MLA sing gi marakta gi zo high command unanaba kyarak hanna hotnabada high command na unabagi ayaba pidana PR makha sangthana thamjilakhibani BJP gi MLA sing Delhi da satuna high command unanaba honabada unabagi ayaba pidana leirakpa amati popular government semnanaba matam thadun leirakibani adubo ikhang khangawdana BJP gi central leaders sing MLA sing Delhi da laknaba kawrakhibadagi MLA sing Delhi da haina ruba madi hauna ruba tawdana khongbu naina paishinaduna December 13 da party isigi Kuki MLA sing yauna punami pham pangtokre BJP gi MLA sing na high command unanaba honabada unaba phangdana leirakhiba dubo high command unanaba kawrakhiba oibana punna mifam pangthoklabanina haujik laidibu wathok asigi waroisin puraknaba masum popular government semnaba MLA sina punna hotnaminaba mathaktai mifam asida BJP Manipur Pradesh ki president A Sarda amasu speaker thoksam saitrabata yauna munariba Kuki MLA singsu punna saruk yaminariba misam asida mifam asida wathoki waroisin puraknaba warep lawba ngamdaba tarabadi sei khara PR makhata na thambana tana atop pambai leti Center ki lusingba singna suda laidibu larholup UPF amasung KNO gi lusingba singa madi Kuki MLA singa puna wathoki waroisin purakpagi matangda yanaba purakpa ngamdrabadi MLA sing kauksinduna mifam pangthokpagi wantok lairoi Fibam masi thokhandanaba central leaders sing kari thaudang lokholakadagi haibadu yengbatai amaramda suspension of operation suda laidibu UPF amasung KNO gi maikaidigi shu gi framework makada laiba Kuki Jau group singna Ministry of Home Affairs ta Manipur ga amuhana punbagi oithokpa laiti legislature yawa union territory ama nauna semana state asida thoklibi irang asi oithokpa yaba masum constitutional gi oiba waroisin oigani haina phongdokna khiba asina central leaders na watho asigi waroisin karamba mongna purakadori begi haibisini shuda leriba Kuki Jau group singna phongdoklibi wafam asidigi khangma ngamlibadi sen Kuki Jau gi miyoi sing Manipur lenga ka mari tatnakhri nauna legislature yawa lengak semana waroisin purakpa ngamgani haibani central government gi maikaidigi separate administration gi demand piroi haibigi phire mangjunana khanganba laikhrabani central leaders sing BJP ki MLA sing kauraga mifam pangthokiba sida lengak sembegi wafam yaudaba madi MLA sing gi marakta mot khetnaba thamloidabani haiba wafam khak khangalakhibani na miyamgi maruoiba mifamgi maruoiba oikhiba asina hena miyamna samamnaba puhali Central leaders in the BJP leaders in Kaukshilakhiba to the Prime Minister and Home Minister Unakidabas in the Manipur Watoki Warriors in Karamatamda, Purakatagi have a Tambangamdava Pibam the lady. BJP MLAs in the central leaders in Unaba Pangana later Kibadu, Kaukshilaklaban in Hara Hora Pashina Redu, Langakshi Mikiwapam Tamlakidavas, Manipur Mia Bukarisu Latana, Lawagomani. Pakistan Awanum Subtang was Saruk the military operation Lanmi terrorist secret. Pakistan Awanum Subtang was Saruk. Khyber Pakhtunkhwa province nithokaba numit intelligence based operation ma sathabda Lanmi amasu militant secret haina military na phongdokri military sing laidi haibigi pau phangbadigi Dera Ismail Khan district ki Kulasi area da operation sathaki haina Pakistan army gi media wing inter surveillance public relation ISPR na sirol ma phongdokhi hari nomai kapna bada Lanmi ama siki haina sirol aduna sumakhata na phongdorakhi